Ngasige Elite TVꯒꯤ ꯃꯊꯦꯜ ꯂꯨꯀꯣꯏꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯃꯜ ꯌꯥꯝꯂꯕ viewers ꯄꯨꯝꯅꯃꯛꯄꯨ ꯑꯗꯣꯝꯒꯤ ꯑꯦꯡꯀꯔ ꯑꯣꯏꯅ ꯃꯔꯤꯅ ꯆꯦꯅꯨꯅ ꯇꯔꯥꯝ ꯅꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ Elite TVꯒꯤ ꯃꯊꯦꯜ ꯂꯨꯀꯣꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯨꯟꯅ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯐꯨꯔꯨꯞꯁꯤꯡꯒꯤ ꯂꯝꯒꯤ ꯆꯠꯅꯕꯤ ꯃꯩꯍꯧꯔꯣꯜꯗꯒꯤ ꯂꯩꯔꯛꯂꯕ ꯑꯩꯈꯣꯏꯒꯤ ꯊꯣꯡꯕ ꯊꯥꯛꯄ ꯆꯥꯕ ꯊꯛꯄꯗ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯈꯦꯠꯅꯩ ꯍꯥꯏꯗꯤ ꯑꯃꯒ ꯑꯃꯠꯇ ꯃꯥꯟꯅꯗꯦ ꯑꯗꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕ ꯑꯁꯤ ꯐꯌꯦꯡꯗꯅꯤ ꯐꯌꯦꯡꯗ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯆꯠꯅꯔꯝꯕ ꯑꯩꯈꯣꯏꯒꯤ ꯍꯦꯟꯖꯥꯡ ꯊꯣꯡꯕꯒꯤ ꯆꯥꯛꯊꯣꯡ ꯂꯨꯛꯊꯣꯡꯁꯤ ꯀꯔꯝꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯩꯈꯣꯏ ꯑꯣꯛꯁꯦꯀꯣ ꯍꯥꯏꯗꯤ ꯁꯤ ꯂꯝꯁꯤꯒꯤ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯃꯐꯝꯗꯒꯤ ꯑꯣꯏꯗꯣꯏꯔꯥ ꯈꯨꯟꯒꯤ ꯑꯣꯏꯗꯣꯏꯅꯦ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯤ ꯐꯌꯦꯡꯁꯤꯒꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨ ꯑꯣꯛꯁꯦ ꯍꯥꯏꯗꯤ ꯂꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯃꯍꯥꯎ ꯈꯔ ꯍꯥꯏꯗꯤ ꯐꯌꯦꯡꯒꯤ ꯑꯣꯛ ꯑꯗꯩ ꯁꯦꯛꯃꯥꯏ ꯀꯥꯏ ꯂꯩꯗꯅ ꯑꯗꯣ ꯁꯤꯒꯤꯁꯤꯁꯨ ꯍꯥꯏꯗꯤ ꯃꯍꯥꯎꯁꯦ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯝ ꯈꯔꯗꯤ ꯈꯦꯠꯅꯔꯅꯤ ꯑꯇꯩ ꯂꯝꯒ ꯍꯥꯏꯔꯒꯗꯤ ꯑꯣ ꯐꯌꯦꯡꯒꯤꯁꯦ ꯈꯦꯠꯅꯅꯤꯕ ꯑꯗꯨꯝ ꯁꯤꯅ ꯈꯔ ꯍꯥꯎꯕ ꯍꯦꯜꯂꯅꯤꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯀꯩꯅꯣ ꯄꯤꯁꯁꯤ ꯌꯦꯡꯕ ꯃꯇꯝꯗꯀꯣ ꯍꯥꯏꯗꯤ ꯈꯔꯒ ꯑꯗꯨꯝ ꯆꯥꯎꯅ ꯀꯛꯄ ꯃꯥꯜꯂꯦꯀꯣ ꯃꯌꯥꯝ ꯀꯛꯏꯁꯤꯗꯒꯤ ꯍꯥꯏꯗꯤ ꯀꯛꯄ ꯃꯇꯝꯗ ꯍꯥꯏꯗꯤ ꯃꯐꯝꯁꯤꯒꯤ ꯑꯣꯏꯅ ꯆꯠꯅꯕꯤꯗꯀꯣ ꯍꯥꯏꯗꯤ ꯄꯤꯁꯁꯦ ꯆꯥꯎꯅ ꯀꯛꯑꯒ ꯊꯣꯡꯕꯤꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯆꯠꯅꯕꯤ ꯑꯣꯏꯗꯣꯏꯔꯥ ꯃꯐꯝꯁꯤꯒꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯗꯨꯝ ꯆꯥꯎꯅ ꯀꯛꯑꯒ ꯊꯣꯡꯕꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯊꯣꯡꯀꯥꯟꯗ ꯑꯍꯟꯒꯤꯗꯤ ꯆꯥꯎꯅ ꯁꯥꯔꯝ ꯍꯥꯏꯗ ꯑꯃ ꯂꯩꯕꯀꯣ ꯑꯍꯟꯒꯤ ꯀꯩꯅꯣꯗ ꯄꯤꯌꯦꯕ ꯃꯣꯏꯒꯤꯗ ꯑꯗꯨꯝ ꯊꯣꯡꯉꯒꯀꯣ ꯍꯣꯏ ꯃꯣꯏꯒꯤ ꯑꯣꯏꯅ ꯏꯁꯄꯤꯁꯦꯜ ꯑꯣꯏꯅ ꯄꯤꯌꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯆꯥꯕꯒꯤꯗꯤ ꯄꯤꯁ ꯑꯗꯨꯝ ꯈꯔ ꯄꯤꯛꯅ ꯑꯗꯨꯝ ꯀꯛꯑꯦ ꯑꯗꯨ ꯑꯍꯟꯒꯤ ꯍꯥꯏꯁꯦ ꯑꯗꯨꯝ ꯑꯍꯟ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯟꯒꯤ ꯈꯨꯂꯥꯛꯄꯒꯨꯝꯕ ꯑꯗꯩꯗꯤ ꯈꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏ ꯑꯍꯟ ꯍꯥꯏꯕ ꯆꯍꯤ ꯌꯥꯝꯕ ꯃꯤ ꯂꯩꯕꯗꯣ ꯑꯗꯨꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯈꯩꯁꯦ ꯑꯩꯈꯣꯏꯒꯤ ꯄꯤꯁꯁꯦ ꯆꯥꯎꯅ ꯀꯛꯑꯒ ꯃꯣꯏꯒꯤ ꯁ꯭ꯄꯦꯁꯦꯜ ꯑꯗꯨꯃꯥꯏꯅ ꯄꯤꯖꯩꯌꯦꯕꯀꯣ ꯑꯗꯣ ꯑꯗꯨꯝ ꯑꯍꯟ ꯅꯨꯄꯤꯁꯨ ꯑꯗꯨꯝ ꯆꯥꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯅꯨꯄꯤꯁꯨ ꯑꯗꯨꯝ ꯆꯥꯏ ꯅꯨꯄꯤꯒꯤꯗꯤ ꯏꯁꯄꯤꯁꯦꯜ ꯇꯧꯗ꯭ꯔꯦ ꯅꯨꯄꯤꯒꯤꯗꯤ ꯑꯗꯨꯝ ꯃꯆꯥꯁꯨ ꯑꯗꯨꯝ ꯇꯧꯔꯦꯕ ꯅꯨꯄꯤ ꯑꯍꯟ ꯍꯥꯏꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯆꯍꯤ ꯑꯗꯨꯝ 70 80 ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯆꯥꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯝ ꯑꯌꯥꯝꯕꯅ ꯂꯣꯏ ꯆꯥꯏꯗ ꯈꯨꯟꯁꯤꯒꯤ ꯑꯣꯏꯅꯀꯣ ꯑꯗꯨ ꯑꯩꯈꯣꯏ ꯈꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯥꯡꯕꯟꯒꯤ ꯍꯩꯁꯣꯏ ꯃꯇꯝꯗꯁꯨ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯀꯣ ꯍꯥꯏꯕꯗꯤ ꯄꯣꯛ ꯊꯣꯡꯕ ꯈꯣꯠꯄ ꯑꯣꯛꯁꯦ ꯑꯗꯨꯝ ꯊꯣꯡꯉꯦ ꯍꯥꯏ ꯑꯗꯨꯒꯤ ꯍꯥꯏꯗꯤ ꯆꯠꯅꯕꯤꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯐꯦꯠꯇꯪ ꯑꯩꯈꯣꯏꯒꯤ ꯈꯨꯟꯒꯤ ꯑꯣꯏꯅ ꯂꯥꯡꯕꯟ ꯆꯥꯕ ꯍꯥꯏꯗ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯗꯤ ꯑꯩꯈꯣꯏ ꯁꯥꯒꯩꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯄꯨꯟꯁꯤꯜꯂꯒ ꯑꯗꯨꯝ ꯆꯥꯏ ꯁꯥꯒꯩ ꯃꯤ ꯃꯌꯥꯝ ꯂꯥꯛꯑꯒꯀꯣ ꯑꯩꯈꯣꯏ ꯁꯥꯒꯩ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯗꯣ ꯃꯌꯥꯝꯗꯣ ꯄꯨꯟꯁꯤꯜꯂꯒ ꯆꯥꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯧꯖꯤꯛ ꯁꯦꯝꯕꯁꯨ ꯂꯣꯏꯁꯜꯂꯛꯑꯦ ꯑꯗꯣ ꯊꯣꯡꯕ ꯑꯃꯨꯛ ꯌꯦꯡꯉꯁꯦ ꯍꯥꯏꯗꯤ ꯊꯣꯡꯕ ꯈꯨꯊꯣꯡꯗꯣ ꯀꯃꯥꯏꯅ ꯊꯣꯡꯕꯅꯣ ꯍꯥꯏꯕꯗ ꯊꯣꯡꯕꯁꯤꯁꯨ ꯑꯗꯨꯝ ꯃꯌꯥꯝꯒ ꯃꯥꯟꯅꯗꯦ ꯍꯥꯏꯕꯅꯦꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯧꯖꯤꯛ ꯏꯅꯥꯎꯄꯤ ꯑꯅꯤ ꯑꯃꯁꯨ ꯍꯦꯟꯖꯥꯡ ꯅꯥꯄꯤ ꯑꯩꯈꯣꯏ ꯁꯦꯝꯃꯤ ꯃꯤꯡ ꯍꯥꯏꯕꯤꯌꯣꯅꯦ ꯀꯩꯅꯣꯒꯤ ꯑꯩꯒꯤ ꯃꯤꯡ ꯃꯣꯅꯤꯀꯥ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯒꯦ ꯍꯟꯗꯛ 10 ꯊꯥꯕꯅꯤ 11 ꯀꯥꯗꯧꯕ ꯑꯗꯨꯗꯤ ꯍꯟꯗꯛ ꯀꯩꯅꯣ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯨꯝ ꯌꯥꯎꯔꯛꯑꯦ ꯁꯦꯀꯦꯟ ꯗꯤꯕꯤꯖꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯅꯥꯎꯄꯤ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨꯅꯦ ꯑꯩꯒꯤ ꯃꯤꯡꯅ ꯃꯂꯤꯉꯥꯟꯕꯤ ꯀꯧꯋꯦ ꯀ꯭ꯂꯥꯁ ꯀꯌꯥꯅꯣ 10 ꯊꯥꯗꯣꯏꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯧꯖꯤꯛꯁꯦ ꯑꯣꯛ ꯊꯣꯡꯗꯣꯏꯅꯤꯀꯣ ꯑꯩꯈꯣꯏꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯁꯤꯗ ꯂꯩꯔꯤꯕ ꯃꯔꯣꯏ ꯀꯩꯀꯩ ꯃꯌꯥꯝꯁꯦ ꯑꯝꯇ ꯍꯥꯏꯌꯨꯅꯦ ꯑꯃꯁꯦ ꯀꯩꯅꯣ ꯑꯋꯥ ꯐꯗꯤꯒꯣꯝ ꯁꯥ ꯃꯔꯣꯏ ꯑꯗꯨꯝ ꯁꯥ ꯃꯔꯣꯏ ꯑꯗꯨꯝ ꯍꯥꯏꯕ꯭ꯔꯥ ꯑꯋꯥ ꯐꯗꯤꯒꯣꯝꯁꯦ ꯑꯃꯁꯤꯗꯤ ꯑꯃꯁꯤꯅ ꯃꯨꯛꯊ꯭ꯔꯨꯕꯤ ꯃꯅꯥ ꯃꯨꯛꯊ꯭ꯔꯨꯕꯤ ꯃꯅꯥꯁꯦ ꯑꯩꯈꯣꯏ ꯄꯣꯛ ꯊꯣꯡꯕꯗ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ꯭ꯔꯥ ꯍꯥꯏꯗꯤ ꯑꯗꯨꯝ ꯍꯥꯞꯇꯕ ꯌꯥꯗꯕ꯭ꯔꯥꯕ ꯑꯩꯈꯣꯏꯒꯤ ꯁꯤ ꯃꯐꯝꯁꯤꯒꯤ ꯑꯣꯏꯅ ꯊꯣꯡꯕꯗ ꯑꯅꯝꯕꯅ ꯑꯗꯨꯝ ꯍꯥꯞꯅꯩ ꯂꯣꯏꯅꯃꯛ ꯃꯐꯝꯁꯤꯒꯤ ꯆꯠꯅꯕꯤ ꯑꯣꯏꯌꯦꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯨꯝ ꯂꯩꯔꯕꯅꯤꯅ ꯈꯪꯉꯝꯃꯅꯤꯀꯣ ꯑꯣꯛ ꯊꯣꯡꯕ ꯃꯑꯣꯡ ꯈꯨꯊꯣꯡꯁꯦ ꯍꯥꯏꯗꯤ ꯑꯣꯛ ꯊꯣꯡꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯃꯇꯝꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯂꯧꯏ ꯊꯣꯡꯕ ꯈꯨꯊꯣꯡꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ
ꯍꯥꯏꯕꯗꯤ ꯂꯩꯗꯅ ꯍꯥꯏꯗꯤ ꯊꯥꯎ ꯉꯧꯔꯒ ꯊꯣꯡꯕ ꯑꯗꯒꯤ ꯊꯥꯎ ꯉꯧꯗꯕꯤꯗꯒ ꯐꯨꯠꯂꯒ ꯊꯣꯡꯕ ꯈꯣꯠꯄꯁꯨ ꯂꯩꯗꯅ ꯍꯥꯏꯗꯤ ꯃꯐꯝꯁꯤꯒꯤ ꯑꯣꯏꯅ ꯀꯃꯥꯏꯅ ꯇꯧꯒꯦꯕ ꯃꯐꯝꯁꯤꯗꯤ ꯑꯅꯝꯕ ꯊꯥꯎ ꯉꯧꯗꯕꯤꯗ ꯑꯅꯝꯕꯅ ꯀꯩꯅꯣ ꯊꯣꯡꯉꯦ ꯑꯩ ꯈꯥꯡꯒꯨꯝꯕ ꯑꯗꯒꯤ ꯀ꯭ꯔꯣꯐꯨꯗꯒ ꯊꯣꯡꯕ ꯂꯩꯗꯅ ꯀꯣꯔꯐꯨꯗꯅ ꯑꯅꯝꯕ ꯊꯣꯡꯉꯦ ꯁꯣꯝ ꯑꯗꯨꯝ ꯄꯣꯛ ꯑꯗꯨꯝ ꯆꯥꯕ ꯅꯠꯇ꯭ꯔꯣ ꯑꯧ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨ ꯍꯣꯔꯦꯟ ꯄꯨꯂꯞ ꯇꯧꯔꯁꯤ ꯀ꯭ꯔꯣꯐꯨ ꯊꯥꯡꯒꯠꯄ ꯍꯧꯈ꯭ꯔꯦ ꯑꯗꯨꯒ ꯍꯦꯟꯖꯥꯡꯁꯦ ꯀꯩꯅꯣ ꯍꯧꯖꯤꯛ ꯊꯥꯡꯒꯠꯄ ꯍꯧꯈ꯭ꯔꯦꯀꯣ ꯄꯨꯡ ꯀꯌꯥꯃꯨꯛ ꯊꯣꯡꯗꯣꯏꯅꯣ ꯁꯤ ꯏꯟꯁꯥꯡꯁꯤ ꯏꯁꯤꯡꯁꯦ ꯍꯥꯟꯅ ꯁꯧꯍꯜꯂꯅꯤ ꯑꯣ ꯑꯗꯨꯒ ꯏꯁꯤꯡ ꯈꯛꯇꯅꯤꯀꯣ ꯍꯥꯟꯅ ꯊꯥꯡꯒꯠꯂꯤꯁꯦꯀꯣ ꯃꯔꯣꯏ ꯃꯄꯥꯡ ꯍꯥꯟꯅ ꯐꯨꯠꯈꯤꯅꯦꯕ ꯉꯥꯏꯍꯥꯛꯇꯪ ꯑꯣ ꯏꯁꯤꯡꯁꯦ ꯑꯗꯨꯒ ꯊꯥꯡꯒꯠꯂ ꯃꯇꯨꯡꯗ ꯁꯥ ꯍꯥꯞꯆꯤꯜꯂꯅꯤ ꯀꯃꯥꯏꯅ ꯊꯣꯡꯗꯣꯏꯅೋ ꯃꯤꯅꯤꯠ ꯀꯌꯥ ꯐꯨꯠꯂꯤ ꯑꯗꯒꯤ ꯀꯃꯥꯏꯅ ꯍꯥꯏꯗꯤ ꯊꯥꯎꯗꯤ ꯉꯧꯔꯔꯣꯏꯁꯦ ꯍꯥꯟꯅ ꯇꯧꯈ꯭ꯔꯕꯅꯤꯅꯀꯣ ꯑꯗꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯗꯤ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯑꯗꯨꯝ ꯃꯔꯣꯏ ꯃꯄꯥꯡ ꯍꯥꯞꯄꯒ ꯉꯥꯏꯍꯥꯛ ꯁꯧꯍꯜꯂꯒ ꯁꯥꯁꯦ ꯍꯥꯞꯄꯒꯀꯣ ꯑꯗꯨꯝ ꯈꯔ ꯁꯧꯍꯜꯂꯒ ꯑꯃꯨꯛ ꯊꯨꯝ ꯀꯩꯅꯣ ꯃꯣꯔꯣꯛ ꯀꯔꯤ ꯀꯔꯥ ꯍꯥꯞꯆꯤꯜꯂꯒ ꯑꯃꯨꯛ ꯁꯧꯍꯜꯂꯒ ꯑꯗꯨꯒ ꯁꯥ ꯃꯔꯣꯏꯁꯤꯡꯁꯦ ꯑꯗꯨꯒ ꯃꯩꯊ꯭ꯔꯨꯕꯤ ꯃꯅꯥꯁꯤꯒ ꯍꯥꯞꯄꯒ ꯑꯃꯨꯛ ꯁꯧꯍꯜꯂꯒ ꯑꯗꯣ ꯑꯩꯈꯣꯏ ꯊꯣꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯗꯤ ꯍꯥꯟꯅꯒꯤ ꯑꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯝꯕ ꯌꯨꯒꯨꯝꯕꯁꯨ ꯁꯨꯃꯥꯏꯅ ꯊꯣꯡꯕꯗ ꯍꯥꯞꯄꯦ ꯍꯥꯏ ꯁꯤꯒꯤꯗꯤ ꯍꯥꯞꯄꯤꯕ꯭ꯔꯥ ꯁꯤꯒꯤꯗꯤ ꯍꯥꯞꯃꯔꯣꯏ ꯃꯌꯥꯝꯁꯨ ꯁꯤ ꯈꯨꯊꯣꯡꯁꯦ ꯑꯃꯨꯛꯇꯪ ꯍꯥꯏꯕꯗꯤ ꯆꯥꯗ꯭ꯔꯒꯗꯤ ꯈꯪꯉꯣꯏꯗꯅꯀꯣ ꯑꯗꯨꯅ ꯊꯣꯡꯉꯒ ꯆꯥꯔꯒ ꯑꯃꯨꯛꯇꯪ ꯇꯦꯁ ꯇꯧꯔꯒ ꯌꯦꯡꯕꯤꯌꯣ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯨꯒ ꯆꯥꯕ ꯀꯥꯡꯕꯨꯁꯨ ꯌꯥꯎꯔꯝꯃꯅꯤꯀꯣ ꯈꯪꯗꯕ ꯍꯥꯏꯗꯤ ꯆꯥꯗꯕ ꯀꯥꯡꯕꯨꯁꯨ ꯂꯩꯔꯝꯅꯦꯕ ꯑꯃꯨꯛꯇꯪ ꯇꯦꯁ ꯇꯧꯔ ꯌꯦꯡꯕꯤꯌꯣ ꯈꯪꯗꯦ ꯌꯥꯝ ꯊꯤꯅ ꯍꯥꯎꯋꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯍꯥꯎꯋꯦ ꯌꯥꯝꯅ ꯌꯦꯡꯉꯒꯦ ꯎꯁꯤ ꯀꯌꯥꯗꯤ ꯄꯥꯝꯗꯕꯅꯦ ꯑꯗꯣ ꯉꯁꯤ ꯆꯥꯔꯒ ꯃꯍꯥꯎ ꯌꯦꯡꯉꯒꯦ ꯑꯣꯀꯦ ꯍꯥꯎꯋꯦ ꯌꯥꯝꯅ ꯀꯅꯥ ꯂꯥꯛꯑꯣ ꯇꯧꯔꯣ ꯍꯥꯎꯔꯦ ꯍꯥꯎꯋꯦ ꯌꯥꯝꯅ ꯍꯥꯎꯋꯦ ꯌꯥꯝꯅ ꯀꯅꯥ ꯂꯥꯛꯑꯣ ꯇꯧꯔꯣ ꯍꯥꯎꯋꯦ ꯌꯥꯝꯅ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯏꯄꯤꯁꯣꯗ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯃꯊꯪꯒꯤ ꯏꯄꯤꯁꯣꯗꯇ ꯑꯩꯈꯣꯏ ꯃꯐꯝꯒꯤ ꯍꯦꯟꯖꯥꯡ ꯀꯔꯝꯅ ꯊꯣꯡꯕꯅꯣ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯍꯥꯎꯁꯤꯡꯗꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯦ ꯃꯈꯣꯏꯒꯤ ꯈꯨꯊꯣꯡꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁ ꯄꯨꯝꯅꯃꯛꯄꯨ ꯑꯣꯏꯅꯥꯝ ꯂꯩꯅ ꯆꯅꯨꯅ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯥꯏ ꯈꯨꯝꯅ ꯎꯠꯆꯔꯤ